ꯃꯊꯛꯇ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 18 ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯊꯥꯅꯜꯒ ꯄꯨꯟꯅ ꯂꯩꯁꯅꯥꯒꯤꯅꯤ ꯍꯥꯏꯅ ꯁꯦꯠꯅꯕ ꯐꯤ ꯈꯔ ꯂꯩꯔꯤꯕ ꯃꯔꯥꯝꯈꯨꯜꯗꯨꯒꯤ ꯅꯛꯅ ꯂꯩꯕ ꯕꯖꯥꯔꯗꯨꯗ ꯌꯦꯡꯂꯩ. ꯃꯝꯁꯜꯂꯛꯄꯗꯨꯅ ꯁꯣꯄꯤꯡ ꯃꯣꯜꯁꯨ ꯏꯍꯥꯡ ꯍꯥꯡꯕ ꯎꯗ꯭ꯔꯦ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯔꯝꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯥꯅꯜꯗ ꯂꯪꯁꯤꯜꯂꯤ. ꯁꯦꯠꯀꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯁꯨ ꯌꯥꯎꯕ ꯅꯠꯇꯕꯅ ꯌꯥꯔꯛ ꯉꯥꯟꯕꯗꯤ ꯂꯤꯃꯤꯠ ꯑꯣꯏꯗ꯭ꯔꯦ. ꯑꯎꯕ ꯇꯥꯞ ꯂꯩꯔꯛꯄꯤꯅꯤ. ꯊꯥꯅꯜꯁꯨ ꯇꯞꯅ, "ꯐꯤ ꯃꯌꯥꯝꯁꯤꯕꯨ ꯁꯥꯔ?" ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟ ꯃꯆꯤꯡꯗꯒ ꯅꯣꯛꯄꯤꯗꯣ ꯇꯧꯔꯒ, "ꯂꯣꯏ ꯁꯦꯠꯍꯟꯗꯣꯏꯅꯤ ꯑꯩ ꯃꯥꯡꯗ. ꯃꯤ ꯃꯥꯡꯗꯗꯤ ꯅꯠꯇꯦ, ꯑꯩ ꯃꯥꯡꯗꯗꯪ." ꯊꯥꯅꯜꯁꯨ ꯒꯥꯔꯤꯗꯣ ꯊꯧꯅ, "ꯑꯗꯨꯗꯤ ꯂꯨꯏꯍꯦ." ꯌꯥꯔꯛ ꯉꯥꯟꯕꯅ, "ꯑꯩꯅ ꯄꯤꯕ ꯇꯥꯛꯁꯇꯤ ꯂꯣꯏ ꯂꯨꯅꯤ. ꯑꯔꯥꯏꯕ ꯑꯝꯇ ꯌꯥꯎꯕꯅ ꯌꯥꯗꯦ. ꯂꯨꯅꯁꯨ ꯇꯧꯍꯟꯗꯣꯏꯅꯤ." ꯊꯥꯅꯜꯁꯨ ꯌꯥꯔꯛ ꯉꯥꯟꯕꯗ ꯀꯩ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯀ꯭ꯋꯥꯇꯔꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯥꯔꯛ ꯉꯥꯟꯕꯁꯨ, "ꯊꯥꯅꯜ, ꯅꯪ ꯑꯥꯗ ꯀꯩꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯝꯃꯣ. ꯑꯩ ꯅꯣꯏ ꯃꯦꯝꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ." "ꯐꯅꯤ ꯁꯥꯔ." ꯃꯈꯨꯠꯇ ꯄꯦꯄꯔ ꯕꯦꯒꯇꯨꯒ ꯄꯣꯂꯤꯊꯤꯟ ꯕꯦꯒꯇꯨꯒ ꯄꯥꯏꯔꯒ ꯃꯣꯟꯗꯥ ꯑꯃꯗ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ. ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯒꯇꯨꯁꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ. ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯋꯥꯏꯠ ꯃꯆꯨꯒꯤ ꯁ꯭ꯂꯤꯞ ꯁꯔꯠꯇꯨ ꯂꯤꯠꯂꯒ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯗ꯭ꯔꯥꯌꯔ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠ ꯆꯣꯏꯅꯤꯐꯥꯎ ꯀꯥꯎꯈ꯭ꯔꯦ. ꯂꯩꯁꯅꯥꯁꯨ ꯊꯣꯡ ꯍꯥꯡꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯌꯥꯔꯛ ꯉꯥꯟꯕꯅ ꯆꯞ ꯂꯤꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯄꯥꯈꯠꯈ꯭ꯔꯦ. ꯑꯃꯨꯛꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯚꯝꯗꯨꯁꯨ ꯃꯑꯣꯡ ꯇꯥꯕ ꯅꯠꯇꯕꯗꯨꯅ ꯏꯀꯥꯏꯕꯣꯏ ꯄꯥꯈꯠꯄꯣꯏ ꯐꯃꯨꯡꯗꯨꯗ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯦ. ꯃꯁꯥꯗꯨꯁꯨ ꯂꯩꯔꯤꯕ ꯐꯩꯖꯨꯞꯇꯨꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ. ꯌꯥꯔꯛ ꯉꯥꯟꯕꯗꯤ ꯃꯇꯧꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯑꯦ. ꯑꯗꯨꯒ ꯃꯁꯥꯗꯨꯁꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯂꯠꯂꯤ, "ꯅꯪꯅ ꯁꯦꯠꯅꯕ ꯅꯠꯇꯦ, ꯅꯪꯅ ꯁꯦꯠꯄ ꯌꯥꯕ ꯐꯤ ꯈꯔ ꯌꯦꯡꯂꯛꯄꯅꯤ. ꯁꯤ ꯌꯥꯒꯗ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ. ꯂꯣꯏꯔꯒ ꯍꯥꯏꯔꯣ. ꯑꯩ ꯁꯣꯝꯀꯥꯗ ꯂꯩꯔꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯁꯨ ꯆꯤꯟꯆꯠꯇ ꯊꯣꯛꯈ꯭ꯔꯦ. ꯊꯣꯡꯁꯤꯁꯨ ꯂꯣꯟꯁꯤꯟꯕꯤꯔꯝꯂꯦ. ꯂꯩꯁꯅꯥꯁꯨ ꯐꯩꯖꯨꯞ ꯃꯅꯨꯡꯗꯨꯗ ꯏꯀꯥꯏꯕꯣꯏ ꯁꯣꯟꯖꯩ. "ꯑꯩꯁꯨꯕ ꯀꯩꯗꯧꯕꯩ ꯄꯣꯅꯥ ꯄꯟꯍꯧꯗ꯭ꯔꯤꯅꯣ ꯈꯪꯗꯦ. ꯑꯁ, ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯑꯩ." ꯁꯣꯝꯗ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏꯗꯨ ꯃꯈꯨꯠꯇꯨꯅ ꯍꯨꯝꯗꯨꯅ ꯂꯩꯔꯤ. ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡꯃꯛꯇꯨꯗꯩ ꯑꯃꯨꯛꯁꯨ ꯒ꯭ꯂꯥꯁ ꯑꯃ ꯂꯩꯔꯤꯗꯨꯗ ꯍꯩꯗꯨꯅ ꯄꯪꯊꯛꯇ ꯊꯛꯏ. "ꯑꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯉꯥꯎꯔꯦꯗ ꯑꯩꯗꯤ." ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯃꯆꯤꯟꯗꯨꯗꯩ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ. ꯍꯧꯖꯤꯛꯇ ꯃꯥꯅ ꯎꯈ꯭ꯔꯤꯕ ꯂꯩꯁꯅꯥꯒꯤ ꯁꯛꯐꯝꯗꯨ. ꯆꯍꯤ ꯑꯃ ꯐꯥꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯣ ꯅꯣꯡꯃꯇ ꯃꯁꯝ ꯊꯥꯗꯣꯛꯄ ꯎꯈꯤꯗꯕꯅꯤ. ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯨꯟꯅ ꯌꯦꯡꯈꯤꯗꯕꯗꯨꯅꯁꯨꯅꯤ. ꯆꯍꯤ ꯐꯥꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯨꯗ ꯅꯣꯡꯃꯇ ꯂꯩꯁꯅꯥꯕꯨ ꯃꯥꯅ ꯌꯦꯡꯈꯤꯕ ꯂꯩꯈꯤꯗꯦ. ꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯕꯅꯤ. ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯟꯗꯛꯅ ꯍꯦꯟꯅ ꯎꯅꯤꯡꯂꯛꯄ, ꯂꯩꯁꯅꯥꯕꯨ ꯃꯅꯥꯛꯇ ꯊꯝꯅꯤꯡꯂꯛꯄ ꯐꯥꯎꯔꯛꯂꯤꯕꯁꯤꯅ? ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯍꯪꯗꯦ. ꯃꯁꯥꯒꯤ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯗꯨꯗꯗꯤ ꯃꯥꯅ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯆꯤꯟꯗꯨꯗ ꯇꯞꯅ ꯑꯃꯨꯛ ꯁꯣꯟꯖꯩ. "ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯕꯨ ꯑꯣꯏꯕ ꯌꯥꯔꯤꯕ꯭ꯔꯥ? ꯑꯁꯨꯛ ꯊꯤꯅ ꯏꯆꯤꯟꯁꯤꯅ ꯆꯩꯔꯒ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯑꯩꯅ ꯍꯦꯛ ꯎꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤ? ꯃꯥꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯅ ꯃꯥ ꯎꯗꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯇꯠꯇꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ? ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯗ꯭ꯔꯅꯦ? ꯅꯠꯇꯦ. ꯃꯁꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯅ ꯃꯥꯕꯨ ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯎꯈꯤꯕꯁꯨ ꯌꯥꯏ. ꯑꯩ ꯃꯇꯝ ꯈꯔꯗꯤ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯔꯣꯏ." ꯈꯪꯗꯦ ꯃꯥꯅ
ꯈꯪꯗꯦ ꯂꯩꯁꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯅꯥꯕꯨ ꯃꯥꯅ ꯃꯔꯨꯞꯀꯨꯝꯅ ꯈꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯁꯅꯥꯕꯨ ꯃꯔꯨꯞꯀꯤ ꯃꯔꯤꯒꯨꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡ ꯑꯃꯒꯨꯝꯅꯁꯨ ꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯦ ꯇꯨꯃꯤꯟ ꯁꯣꯐꯥꯗꯨꯗ ꯐꯝꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯏꯪꯊꯤꯖꯅ ꯁꯦꯠ ꯆꯥꯔꯒ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯃꯤꯠ ꯆꯣꯏꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯦ ꯂꯩꯁꯅꯥꯁꯨ ꯉꯁꯤꯗꯤ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯦ ꯅꯥꯠꯀꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕꯁꯨ ꯄꯛꯆꯩ ꯃꯤꯔꯝꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕꯁꯨ ꯄꯛꯆꯩ ꯏꯄꯛꯇ ꯄꯛꯆꯩ ꯏꯆꯨꯗ ꯆꯨꯅꯩ ꯋꯥꯏꯠ ꯃꯆꯨꯒꯤ ꯗ꯭ꯔꯦꯁꯇꯨꯒ ꯕ꯭ꯂꯦꯛꯀꯤ ꯈꯨꯅꯤꯡ ꯈꯖꯤꯛ ꯌꯥꯎꯕ ꯍꯤꯜꯁ ꯑꯃ ꯇꯣꯡꯂꯒ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯨꯄꯥ ꯃꯥꯗꯤ ꯋꯥꯐꯥꯎ ꯉꯥꯡꯅꯤ ꯀꯥꯎꯔꯦ ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯅ ꯃꯌꯥꯒ ꯀꯥꯔꯒ ꯂꯩꯈꯤꯕꯗꯨꯗ ꯇꯞꯂꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯦ ꯑꯩ ꯂꯣꯏꯔꯦ ꯑꯝꯕꯣ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯕꯥꯞ ꯑꯣꯏꯍꯧꯗ ꯂꯩꯁꯅꯥꯅ ꯀꯩꯕꯣ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ ꯀꯩ ꯍꯥꯏꯒꯗꯧꯕꯅꯣꯁꯨ ꯈꯪꯗ꯭ꯔꯕꯅꯤ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯄꯨꯜꯂꯤꯕ ꯅꯦꯛ ꯇꯥꯏꯗꯨ ꯃꯈꯨꯠꯇꯨꯅ ꯈꯖꯤꯛ ꯆꯤꯡꯊꯣꯛꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ ꯁꯣꯝꯗꯁꯨ ꯎꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯔꯛꯂꯤꯕ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯏꯍꯥꯟ ꯍꯥꯟꯅ ꯀꯦꯖꯨꯋꯦꯜ ꯂꯨꯛꯀꯤ ꯍꯥꯟꯅ ꯊꯣꯛꯍꯜꯂꯦ ꯌꯥꯔꯛ ꯉꯥꯟꯕꯒ ꯂꯩꯁꯅꯥꯒꯁꯨ ꯁꯣ ꯎꯠꯀꯗꯧꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯈꯖꯤꯛꯇꯤ ꯊꯦꯡꯈ꯭ꯔꯦ ꯂꯩꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯉꯛꯅ ꯌꯦꯡꯅꯕ ꯐꯥꯎ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯀꯃꯂꯥꯒ ꯂꯤꯌꯥꯒꯗꯤ ꯆꯥꯛꯅ ꯌꯦꯡꯂꯤ ꯍꯧꯗꯣꯡꯒꯤ ꯙꯥꯔꯥ ꯍꯥꯏꯗꯨ ꯑꯣꯏꯔꯕꯗꯨꯅ ꯀꯂꯛ ꯈꯝꯕꯟꯕꯅ ꯃꯁꯥꯗꯨ ꯌꯣꯝꯂꯒ ꯁꯥꯔꯛꯄ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯁꯅꯥꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯥꯛꯅ ꯌꯦꯡꯂꯤꯕꯅꯤ ꯁ꯭ꯇꯥꯐ ꯑꯇꯩ ꯈꯔ ꯌꯥꯎꯔꯛꯄ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯃꯦꯗꯥꯝꯁꯦ ꯌꯥꯝ ꯐꯖꯩ ꯗ꯭ꯔꯦꯁꯇꯨꯒꯁꯨ ꯌꯥꯝ ꯆꯥꯟꯅꯩ ꯍꯥꯏꯕ ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯒ ꯀꯃꯂꯥꯒ ꯂꯤꯌꯥꯒꯗꯤ ꯍꯦꯟꯅ ꯈꯣꯏꯗꯧ ꯆꯥꯛꯂꯦ ꯀꯦꯖꯨꯋꯦꯜꯒꯤꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯀꯤ ꯑꯃꯨꯛ ꯎꯠꯄ ꯍꯧꯔꯦ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯗ꯭ꯔꯦꯁꯁꯤꯡꯗꯨꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯦꯡꯀꯔ ꯑꯣꯏꯔꯤꯕꯗꯨꯁꯨ ꯗ꯭ꯔꯦꯁꯁꯤꯡꯗꯨꯒꯤ ꯃꯦꯟ ꯂꯤꯗ ꯑꯣꯏꯅ ꯊꯧꯒꯜ ꯄꯨꯕꯤꯔꯤꯕ ꯗꯤꯖꯥꯏꯅꯔ ꯂꯩꯁꯅꯥꯒꯤꯗꯃꯛꯇ ꯋꯤꯠ ꯀꯝꯄ꯭ꯂꯤꯃꯦꯟꯁ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯣꯗꯨ ꯌꯦꯡꯂꯤꯕꯅꯤ ꯃꯌꯥꯝꯗꯨꯅꯁꯨ ꯂꯩꯁꯅꯥꯒꯤꯗꯃꯛꯇ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯣꯗꯦꯜꯁꯤꯡꯗꯨꯁꯨ ꯏꯪꯊꯤꯅ ꯁꯦꯝ ꯁꯥꯔꯤꯕ ꯁ꯭ꯇꯦꯆꯨꯗ ꯂꯣꯏꯅ ꯂꯦꯞꯍꯜꯂꯕ ꯇꯨꯡꯗ ꯂꯥꯁ ꯑꯣꯏꯅ ꯂꯩꯁꯅꯥꯕꯨ ꯀꯧꯈꯠꯂꯛꯏ ꯂꯩꯁꯅꯥꯁꯨ ꯁ꯭ꯇꯦꯆꯨꯗ ꯀꯧꯈꯠꯂꯛꯄꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯅꯕ ꯇꯟꯖꯥꯁꯨ ꯐꯪꯕꯅ ꯇꯦꯟꯇꯛꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯗ ꯍꯥꯏꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯀꯃꯂꯥꯒ ꯂꯤꯌꯥꯒꯁꯨ ꯋꯥ ꯑꯃ ꯇꯥꯟꯅꯍꯧꯔꯤ ꯂꯤꯌꯥꯅ ꯆꯦ ꯀꯝꯗꯧꯁꯤꯒꯦ ꯉꯁꯤ ꯍꯥꯏꯒꯠꯂꯤꯕ ꯃꯀꯛꯁꯦ ꯑꯝꯇ ꯊꯨꯗꯦꯛꯁꯦ ꯀꯃꯂꯥꯅ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯎꯁꯤꯠꯇꯕ ꯑꯃ ꯇꯧꯔꯤꯁꯦ ꯑꯝꯇ ꯏꯀꯥꯏꯕ ꯄꯤꯁꯤꯅꯦ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯎꯔꯤꯁꯦ ꯀꯃꯥꯏ ꯇꯧꯕ ꯉꯁꯥꯏ ꯅꯉꯣꯟꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣꯝ ꯇꯧ ꯅꯨꯄꯥ ꯌꯥꯎꯔꯛꯑꯁꯨ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯍꯥꯟꯅꯗꯨꯗꯒꯤ ꯈꯔ ꯁꯣꯛꯇꯧꯕ ꯑꯃ ꯇꯧꯁꯦ ꯅꯣꯡꯃꯈꯛ ꯎꯠꯀꯗꯕ ꯁꯣꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯈꯖꯤꯛ ꯌꯥꯡꯕꯒꯨꯝꯁꯨ ꯇꯧꯏ ꯃꯥꯒꯤ ꯗꯤꯖꯥꯏꯟꯗ ꯄꯥꯝꯖꯕ ꯌꯥꯎꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯎꯅꯖꯒꯦ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨꯒ ꯎꯅꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯇꯩ ꯗꯤꯖꯥꯏꯅꯔ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯧꯔꯦ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯗꯧꯕꯗꯨꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯑꯆꯧ ꯑꯁꯥꯡ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯔ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯕꯗꯨꯗ ꯃꯥꯁꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯑꯣꯐꯔ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯪꯂꯤ ꯃꯥꯒꯤ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁ ꯄ꯭ꯂꯁ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯔꯁꯅꯦꯜꯂꯤ ꯑꯣꯏꯅ ꯂꯧꯖꯒꯦ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯗꯥꯏꯔꯦꯛꯇꯔꯗꯨꯁꯨ ꯗꯤꯖꯥꯏꯟꯁꯤꯡꯗꯨ ꯂꯧꯖꯒꯦ ꯍꯥꯏꯔꯛꯄ ꯃꯇꯥꯡ ꯑꯣꯏꯕꯗꯒꯤ ꯃꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯑꯃꯨꯛ ꯇꯞꯅ
ꯁꯔ ꯍꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ." ꯗꯥꯏꯔꯦꯛꯇꯔꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯂꯝꯂꯒ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅꯕ ꯇꯦꯟ ꯍꯥꯎꯁ ꯑꯃ ꯁꯥꯔꯤꯕ ꯑꯗꯣꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯗꯕꯗꯨꯗ ꯃꯥꯁꯨ ꯑꯃꯨꯛ ꯇꯞꯅ, "ꯀꯗꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯖꯥꯠꯅꯣ?" ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯔꯛ ꯉꯥꯟꯕ ꯂꯩꯕꯗꯤ ꯎꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯗꯨꯅ ꯉꯥꯏꯖꯩ꯫ ꯎꯃꯟꯗꯕꯗꯨꯗ ꯑꯃꯨꯛ ꯐꯤ ꯍꯣꯡꯅꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯩꯅꯕ ꯁꯣꯛꯂꯤꯕ ꯍꯣꯜꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯕꯤꯜꯗꯤꯡꯗꯨꯗ ꯂꯥꯛꯏ꯫ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯗꯨꯗ ꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯃꯄꯤ ꯍꯣꯡꯂꯦ꯫ ꯑꯃꯨꯛ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯂꯤꯠꯂꯨꯔꯤꯕ ꯐꯨꯔꯤꯠꯇꯨꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯛꯏ꯫ ꯐꯨꯔꯤꯠꯇꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯨꯗ ꯉꯁꯥꯏ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯁꯥꯐꯝꯗꯨꯁꯨ ꯈꯪꯎ ꯎꯔꯛꯏ꯫ ꯎꯔꯛꯂꯤꯕ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕꯅ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯑꯁ, ꯏꯀꯥꯏꯕꯅ ꯁꯤꯔꯦ. ꯌꯥꯝꯕꯨꯡꯒ ꯎꯅ ꯉꯝꯃꯔꯣꯏꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯂꯧꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯥꯗꯨꯗ ꯊꯝꯂꯝꯕ ꯕ꯭ꯂꯕꯇꯨꯁꯨ ꯃꯨꯠꯂꯝꯂꯦ꯫ ꯑꯗꯨꯛ ꯉꯥꯟꯅ ꯂꯩꯔꯝꯕꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯝꯕꯁꯤꯗ ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯄꯤꯛꯂꯤꯉꯩꯗ ꯊꯧꯗꯣꯛ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯗꯨꯁꯨ ꯇꯧꯔꯛꯂꯦ꯫ ꯑꯃꯝꯕ ꯀꯥꯗ ꯂꯩꯕꯁꯤ ꯃꯥꯒꯤꯗꯤ ꯍꯦꯛ ꯍꯦꯛ ꯑꯅꯥꯕ ꯍꯧꯕꯒꯨꯝ ꯊꯣꯛꯂꯤꯕꯅꯤ꯫ ꯄꯥꯈꯠꯃꯟꯈꯤꯕꯗꯨꯅ ꯀꯥꯗꯨꯗꯩ ꯆꯦꯟꯊꯣꯔꯛꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯣꯡꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯔꯝꯂꯦ꯫ ꯂꯩꯁꯅꯥꯁꯨ ꯄꯥꯈꯠꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯡꯅꯕ ꯍꯥꯏꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯣꯛ ꯇꯧꯔꯝꯕꯗꯨꯅꯗꯤ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯈꯨꯠꯇꯨ ꯊꯤꯜꯂꯛꯏ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ." ꯀꯟꯅ ꯀꯧꯕꯗꯨ ꯐꯥꯎ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯄꯥꯈꯠꯃꯟꯈꯤꯕꯗꯨꯅ ꯃꯁꯥꯗꯨ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯡꯗꯨꯁꯨ ꯅꯤꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯊꯣꯡꯖꯨ ꯃꯌꯥꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯁꯣꯟꯖꯩ꯫ "ꯌꯥꯝꯕꯨꯡ, ꯅꯪ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ." ꯁꯣꯝꯗ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯕꯨ ꯌꯦꯡꯂꯤ꯫ ꯃꯥꯅ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯔꯛꯄ ꯂꯣꯏꯔꯛꯄꯗꯗꯤ ꯂꯩꯁꯅꯥꯗꯨ ꯂꯩꯔꯝꯗꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯕꯁꯨ ꯊꯦꯡꯅꯗ꯭ꯔꯗꯨꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯁꯛꯇꯨ ꯇꯥꯛꯇꯨꯅ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯤ꯫ ꯁꯣꯝꯗ ꯀꯃꯂꯥꯒ ꯂꯤꯌꯥꯒꯁꯨ ꯂꯩꯁꯅꯥꯅ ꯆꯠꯈꯤꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯍꯦꯛ ꯃꯥꯅ ꯂꯩꯕ ꯀꯥꯗꯨꯗ ꯆꯪꯈꯤꯕꯒ ꯂꯤꯌꯥꯒ ꯀꯃꯂꯥꯒꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯦ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯄꯥꯝꯕꯩꯗꯨ ꯊꯤꯔꯛꯏ꯫ ꯂꯤꯌꯥꯅ, "ꯏꯆꯦ, ꯀꯩ ꯍꯦꯛ ꯇꯧꯁꯤꯒꯦ? ꯃꯇꯣꯝꯗ ꯂꯩꯒꯕ ꯃꯇꯥꯡ ꯑꯣꯏꯔꯦ." ꯀꯃꯂꯥꯁꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯄꯥꯟꯗ ꯁꯔꯀ꯭ꯌꯨꯠ ꯍꯣꯜꯗꯔ ꯑꯦꯄ꯭ꯂꯥꯏꯌꯦꯟꯁ ꯕꯣꯛꯁ ꯊꯦꯠꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯀꯃꯂꯥꯁꯨ ꯃꯥꯏꯊꯣꯡꯗ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯕꯣꯛꯁ ꯃꯆꯥꯗꯨꯗ ꯄꯥꯜꯂꯤꯕꯗꯨ ꯍꯥꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯃꯃꯤꯠꯇꯨꯗ ꯀꯔꯤꯅꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯐ꯭ꯌꯨꯁ ꯄꯥꯜꯂꯤꯕꯗꯨ ꯐꯠ ꯁꯠꯇꯣꯛꯏ꯫ ꯑꯗꯨꯒ ꯂꯤꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯊꯣꯡꯁꯦ ꯃꯄꯥꯟꯗꯩ ꯂꯣꯟꯁꯤꯜꯂꯨ." ꯌꯥꯔꯛ ꯉꯥꯟꯕꯗꯤ ꯁꯣꯝꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯒ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ ꯈꯟꯕꯗ ꯂꯩꯁꯅꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯀꯧꯗꯨꯅ ꯂꯩꯁꯅꯥꯕꯨ ꯊꯤꯔꯛꯏ꯫ ꯃꯤꯡꯐꯥꯎ ꯀꯟꯅ ꯀꯧꯔꯝꯗꯕ ꯅꯨꯄꯥꯗꯨꯁꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯊꯣꯛꯅ ꯂꯩꯁꯅꯥꯕꯨ ꯀꯧꯔꯛꯂꯦ꯫ ꯃꯥꯏꯊꯣꯡꯗꯨꯗ ꯂꯩꯁꯅꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯖꯤꯛ ꯈꯟꯕꯗꯤ ꯃꯥꯜꯂꯦ, ꯄꯥꯈꯠꯄ ꯑꯋꯥꯕꯒꯤ ꯃꯃꯤꯁꯨ ꯎꯔꯛꯂꯦ꯫ ꯆꯤꯡꯌꯥꯒ ꯑꯣꯏꯕꯗꯨꯗ ꯌꯥꯔꯛ ꯉꯥꯟꯕꯗꯤ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯈꯣꯟꯗꯨ ꯈꯔ ꯀꯟꯂꯞꯅ, "ꯂꯩꯁꯅꯥ, ꯂꯩꯁꯅꯥ." ꯁꯣꯝꯗ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕꯗꯨ ꯃꯄꯥꯟꯗ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜꯗꯨꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯃꯟꯈꯤꯕꯗꯨꯅ ꯋꯥꯐꯥꯎ ꯀꯟꯅ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯆꯤꯟꯗꯨꯗꯩꯗꯤ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ꯫ "ꯌꯥꯝꯕꯨꯡ." ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯕꯨ ꯀꯧꯔꯤ꯫ "ꯂꯩꯁꯅꯥ, ꯂꯩꯁꯅꯥ." ꯇꯥꯂꯛꯇꯨꯗ ꯂꯩꯁꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯂꯣꯗꯖ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯃꯤ ꯑꯅꯤ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯊꯥꯅꯤꯜꯒ ꯌꯥꯔꯛ ꯉꯥꯟꯕꯅꯒ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯊꯥꯅꯤꯜ, ꯀꯅꯥꯅꯣ ꯌꯦꯡꯉꯨ." ꯗꯥꯏꯔꯦꯛꯇꯔ ꯍꯣꯏ ꯃꯌꯥꯝ ꯑꯇꯩ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯊꯥꯅꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯦ꯫ ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯥ ꯑꯗꯨꯅ, "ꯁꯥꯔ, ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇ ꯆꯪꯁꯦ."
ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯐꯝꯗꯨ ꯏꯃꯝꯃꯝꯅ ꯂꯩꯔꯝꯕꯗꯨꯗ ꯑꯗꯨꯃꯛ ꯈꯪꯂꯦ ꯂꯩꯁꯅꯥ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯨ꯫ ꯑꯃꯝꯕ ꯀꯥꯗ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯍꯦꯛ ꯆꯪꯕꯒꯤ ꯀꯥ ꯃꯄꯥꯟꯗ ꯂꯣꯛ ꯇꯧꯔꯝꯂꯤꯕꯗꯨ ꯁꯠ ꯍꯥꯡꯂꯒ ꯆꯪꯈꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯃꯄꯥꯟꯗ ꯐ꯭ꯌꯨꯁ ꯕꯣꯛꯁꯇꯨ ꯂꯧꯊꯣꯛꯂꯒ ꯂꯩꯔꯝꯕꯗꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯩ ꯈꯪꯉꯥꯟ ꯉꯥꯜꯂꯛꯄꯗꯨꯗ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯅꯤꯛꯅ ꯀꯥꯆꯤꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯛ ꯉꯥꯟꯕ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯛꯂꯒ, "ꯂꯩꯁꯅꯥ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯁꯦ, ꯑꯩ ꯂꯥꯛꯑꯦ, ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ." ꯂꯩꯁꯅꯥ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ, ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯎꯏꯔꯨꯝ ꯎꯏꯔꯨꯝꯗꯤ ꯄꯥꯡꯂꯤ꯫ ꯌꯥꯔꯛ ꯉꯥꯟꯕꯗ ꯉꯥꯏꯍꯥꯛ ꯇꯞꯅ ꯌꯦꯡꯂꯝꯂꯒ ꯃꯁꯥꯗꯣ ꯌꯥꯔꯛ ꯉꯥꯟꯕꯗ ꯄꯨꯂꯞ ꯉꯥꯊꯔꯛꯏ꯫ ꯅꯨꯄꯤ ꯁ꯭ꯇꯥꯐ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗꯨ ꯌꯦꯡꯂꯦ꯫ ꯁꯣꯝꯗ ꯊꯥꯅꯤꯜꯁꯨ ꯃꯁꯛ ꯎꯗꯕ ꯃꯤꯁꯛ ꯑꯅꯤꯗꯨ ꯇꯥꯟꯅꯔꯤ꯫ ꯈꯨꯟꯖꯥꯎ ꯂꯩꯕ ꯃꯄꯥꯗꯨꯗ ꯁ꯭ꯇꯥꯐ ꯇꯥꯟꯅꯔꯛꯄ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯃꯥꯡ ꯊꯠꯈ꯭ꯔꯦ꯫ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨꯁꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯃꯈꯣꯟꯗꯨ ꯈꯖꯤꯛ ꯀꯟꯅ, "ꯍꯣꯏ, ꯅꯃꯥꯏ ꯈꯨꯝꯂꯤꯗꯣ ꯍꯥꯡꯗꯣꯛ." ꯃꯤꯁꯛ ꯑꯅꯤꯗꯨꯁꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯗꯨꯅ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯔꯛꯄꯗ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗꯤ ꯃꯤꯁꯛ ꯑꯅꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯉꯛꯄ ꯑꯃꯒꯤ ꯃꯃꯤ ꯎꯔꯛꯄꯗꯨꯗ ꯊꯥꯅꯤꯜꯁꯨ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ "ꯍꯣꯏ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯣ, ꯅꯁꯛ ꯌꯦꯡꯒꯦ." ꯃꯃꯥꯏꯁꯤꯡꯗꯨ ꯂꯩꯊꯣꯔꯛꯄꯗ ꯊꯥꯅꯤꯜꯁꯨ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯀꯃꯂꯥꯒ ꯂꯤꯌꯥꯒ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯅꯤꯜꯗꯨ ꯃꯁꯥꯗꯨ ꯕ꯭ꯔꯪ ꯍꯧꯅ ꯁꯥꯎꯔꯛꯏ꯫ "ꯅꯕꯥꯅꯤꯃꯛꯄꯨ ꯃꯨꯖꯤꯕꯁꯤꯕꯨ ꯀꯥꯏꯗ ꯂꯩꯔꯝꯅꯤ? ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯉꯁꯤꯗꯤ ꯅꯁꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯔꯦꯅꯦꯀꯣ? ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗꯕ? ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯗꯨꯁꯨ ꯅꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯂꯥꯜꯂꯦ ꯍꯥꯏꯖꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯉꯁꯤꯁꯨ ꯅꯊꯤꯕꯣꯡ ꯊꯥꯛꯂꯤꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯍꯌꯦꯡꯗꯒꯤ ꯇꯧꯕ ꯐꯪꯅꯤ ꯀꯥꯏꯗꯅꯦ ꯈꯜꯂꯨꯅ ꯈꯪꯉꯕ?" ꯊꯥꯅꯤꯜꯅ ꯁꯥꯎꯅ ꯋꯥ ꯈꯖꯤꯛ ꯍꯥꯏꯔꯛꯄꯗꯨꯗ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯈꯔ ꯌꯥꯎꯔꯛꯄꯁꯤꯡꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯃꯂꯥꯒ ꯂꯤꯌꯥꯒꯗ ꯐꯨꯗꯕ ꯍꯧꯔꯛꯏ꯫ ꯃꯁꯝ ꯃꯅꯥꯀꯗꯨ ꯆꯤꯡꯗꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯃꯅ, "ꯑꯩꯅ ꯆꯤꯡꯅꯕꯗꯣ ꯑꯣꯏꯔꯝꯃꯤꯁꯤꯅꯦ. ꯃꯤꯅ ꯐꯔꯛꯄ ꯎꯕ ꯌꯥꯗꯦꯅꯦ. ꯃꯤꯕꯨ ꯐꯠꯇꯅꯕ, ꯃꯤꯕꯨ ꯅꯝꯊꯅꯕ ꯇꯧꯒꯗꯣꯏ ꯁꯔꯨꯛꯅꯦ ꯅꯁꯥꯅ ꯇꯧꯔꯤꯕ ꯅꯊꯧꯗꯣ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯀꯩꯗꯧꯕ ꯀꯌꯥꯝ ꯀꯥꯏꯒꯦ? ꯅꯣꯏꯗ ꯈꯔ ꯌꯥꯝ ꯐꯨꯔ ꯐꯗꯧꯅꯦ." ꯉꯥꯡꯂꯒ ꯃꯌꯥꯝ ꯆꯪꯅꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯐꯖꯅ ꯇꯣꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯁꯅꯥꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯍꯦꯟꯗ꯭ꯔꯦ, ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ, "ꯄꯦꯁꯦꯟꯁꯤꯒꯤ ꯍꯁꯕꯦꯟ ꯑꯣꯏꯕꯤꯕ꯭ꯔꯥ?" ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯂꯩꯁꯅꯥ ꯌꯦꯡꯂꯝꯕ ꯗꯣꯛꯇꯔꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ, "ꯃꯥꯅꯦ ꯗꯣꯛꯇꯔ." "ꯁꯔ ꯁꯪꯕꯤꯔꯒꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯑꯗꯨꯗꯤ. ꯑꯩꯒꯤ ꯀꯥꯗ ꯆꯠꯄꯤꯁꯤꯀꯣ." ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯗꯣꯛꯇꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯗꯣꯛꯇꯔꯗꯨꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ, "ꯁꯤꯗ ꯐꯝꯕꯤꯌꯣ ꯁꯔ." "ꯌꯥꯅꯤ." ꯗꯣꯛꯇꯔꯗꯨꯁꯨ ꯌꯥꯔꯛ ꯉꯥꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ, "ꯁꯔꯒꯀꯣ ꯃꯦꯝꯒꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯨꯍꯣꯡꯕꯗꯤ?" ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯇꯞꯅ, 1 year ꯈꯔꯗꯤ ꯍꯦꯜꯂꯦ." ꯗꯣꯛꯇꯔ ꯅꯨꯄꯤꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ, "ꯑꯗꯨꯗꯤ ꯉꯁꯤ ꯃꯦꯝꯗꯀꯣ ꯇꯧꯕ ꯑꯅꯥꯕꯁꯤꯒꯤ ꯁꯥꯏꯟꯗ꯭ꯔꯣꯝꯁꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯎꯈꯤꯕ ꯌꯥꯎꯕ꯭ꯔꯥ?" ꯇꯁꯦꯡꯅꯃꯛ ꯎꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯅ ꯂꯩꯁꯅꯥꯒꯤ ꯑꯃꯝꯕ ꯀꯥꯗ ꯂꯩꯕ ꯀꯤꯕ ꯑꯁꯤꯒꯤ ꯇꯦꯟꯁꯟꯁꯤ ꯃꯥꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯗ ꯅꯣꯡꯃꯇ ꯎꯈꯤꯗꯦ, ꯑꯗꯨꯅ ꯁꯦꯡꯅꯃꯛ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ "ꯌꯥꯎꯈꯤꯗꯦ ꯗꯣꯛꯇꯔ." ꯗꯣꯛꯇꯔꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯑꯒ, "ꯃꯦꯝꯗ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯗꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ?" ꯍꯟꯗꯛꯁꯨ ꯌꯥꯔꯛ ꯉꯥꯟꯕꯗꯨ ꯑꯗꯨꯃꯛ ꯁꯦꯡꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯎꯈꯤꯗꯦ ꯗꯣꯛꯇꯔ." ꯗꯣꯛꯇꯔꯗꯨꯅ, "ꯃꯦꯝꯗ ꯇꯦꯟꯁꯟ, ꯁ꯭ꯇ꯭ꯔꯦꯁ, ꯑꯗꯨꯒꯀꯣ ꯃꯁꯥꯗ ꯗꯥꯏꯔꯦꯛꯠꯂꯤ ꯑꯣꯏꯅ ꯊꯧꯗꯣꯛꯀꯨꯝꯕ ꯑꯃ ꯊꯣꯛꯄ ꯌꯥꯎꯈꯤꯕ꯭ꯔꯥ?"
ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯄꯤꯛꯂꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯣꯏ, ꯑꯃꯗꯤ ꯊꯣꯛꯈꯤ, ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯉꯩꯗ꯫ ꯗꯣꯛꯇꯔꯗꯨꯅ ꯍꯟꯗꯛꯇꯤ ꯇꯞꯅ, ꯑꯗꯨꯅꯤ ꯁꯥꯔ, ꯄꯥꯈꯠꯄꯗꯨꯅ ꯇꯦꯟꯁꯟ ꯐꯊꯅꯕ ꯍꯥꯏꯅ ꯄꯦꯟꯀꯤꯂꯔ ꯌꯥꯝꯅ ꯀꯟꯖꯨꯝ ꯇꯧꯔꯦ, ꯑꯗꯨ ꯃꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯠꯇꯦ ꯁꯥꯔ, ꯑꯗꯨꯅ ꯈꯖꯤꯛ ꯁꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯥꯔ, ꯑꯉꯥꯡ ꯌꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯑꯉꯥꯡꯈꯥꯎꯗꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯅ ꯈꯖꯤꯛ ꯆꯥꯕ ꯊꯛꯄꯗ ꯁꯥꯔꯅ ꯁꯦꯟꯅꯕꯤꯔꯣꯀꯣ꯫ ꯑꯩ ꯚꯥꯏꯇꯥꯃꯤꯟꯁ ꯃꯤꯅꯔꯦꯜꯁꯒꯨꯝꯕ ꯈꯔ ꯏꯖꯔꯛꯀꯦꯀꯣ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯑꯃꯔꯣꯝꯗꯗꯤ ꯈꯖꯤꯛ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯑꯃꯨꯛꯁꯨ ꯊꯥꯏꯅ ꯂꯩꯁꯅꯥꯅ ꯅꯥꯈꯤꯕꯗꯨ ꯍꯦꯟꯖꯤꯜꯂꯕ ꯍꯥꯏꯅꯁꯨ ꯈꯜꯂꯦ꯫ ꯗꯣꯛꯇꯔꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯩꯁꯅꯥꯗꯤ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯃꯨꯛ ꯊꯣꯡꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯒ ꯆꯪꯂꯛꯏ꯫ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯂꯤꯕꯗꯨ ꯇꯞꯅ ꯑꯃꯨꯛ ꯁꯨꯞꯆꯤꯟꯕꯤꯔꯦ꯫ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯗ ꯉꯁꯤꯗꯤ ꯄꯥꯝꯖꯅ ꯄꯥꯏꯔꯦ꯫ ꯈꯨꯠꯁꯥꯁꯤꯡꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯇꯨꯝꯇꯛ ꯇꯨꯝꯇꯛ ꯇꯧꯔꯒ ꯄꯥꯟꯕ ꯈꯨꯠꯁꯥꯁꯤꯡꯗꯣ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯑꯃꯃꯝꯇꯪ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯦ꯫ ꯑꯃꯨꯛꯁꯨ ꯂꯩꯁꯅꯥꯗ ꯌꯦꯡꯂꯤ꯫ ꯃꯥꯏꯊꯣꯡꯗ ꯁꯥꯏ ꯈꯖꯤꯛ ꯇꯥꯕ ꯎꯕꯗ ꯐꯠ ꯃꯈꯨꯠꯇꯨꯅ ꯅꯥꯔꯨꯝꯗ ꯍꯥꯏꯒꯠꯄꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯑꯔꯣꯟꯕ ꯎꯔꯤꯕꯅꯣ ꯈꯪꯗꯦ, ꯅꯨꯄꯥ ꯑꯃꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯩꯁꯅꯥꯗ ꯌꯦꯡꯅ ꯃꯁꯥ ꯈꯪꯗ ꯇꯞꯅ ꯍꯦꯛ ꯁꯣꯟꯖꯔꯨꯏ ꯅꯨꯄꯥ ꯑꯃꯗꯤ꯫ ꯊꯋꯥꯏ ꯂꯥꯛꯄꯤꯗꯩ ꯊꯃꯣꯏ ꯍꯨꯔꯥꯟꯕꯤꯁꯨ ꯑꯣꯏꯈ꯭ꯔꯦ ꯅꯪꯁꯦ, ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤ꯫